Matam kayagi mamangdagi Imphal Municipal Corporation IMC gi Mapung Oiba Mioi Kharana Miyamdgi Sagun Twba Mioi Kharag Manaduna Aranb Thwong kaya Chatharmle. Aranb Thwong Chatharamba IMC gi Mioi yauna punna Mioi taruk numit manganigi manungda National Revolutionary Front of Manipur NRFM da changjarakadabani amadi IMC da mityeng changba hauragani haina party asigi maikaidagi fongdokre. Ngasi Imphal East District ki mafam amada Thokliba Thodok asida chenabani haiba Mioi ama paumi singi mamangda NRFM na puthoktuna maral singadu masana yana sengdok hanki. Maduda masana maral yazariba adhikari mayum Debakeswar Sharma kauba Mioi aduna hai chahi kunlomgi mamangdagi temporary market setta famba yadriba dukan ama lupa lakamaga lising kunda laiki adubu lengakna thingzinbadagi arembada taduna laiki. Madugi matungda amok court ki order amada dukan famgadoriba mafam aduda ahangba leirabadi dukan famba yagani hairakpadagi dukan famba yagadabasing RTI thaduna hangbada dukan tara humdoi vacancy lei haiba khangba ngamki. Madudagi mayor Lokeswar Singhdagi dukan tara humdoi adu fambagi ayaba fangnaba mahak yauraga punna Mioi tara humdoina ayaba fangnaba hotnaki amadi dukan tara humdoi vacancy adugidamak dukan amamamda lupa lakh amamam pibadagi mayorna ayaba pirakhi amasung asoiba kharasu tauki haiki. Adhikari mayum Debakeswar na makatana hai matamaduda TH Babudon Singhna Secretary Oiba Educated Unemployment Personnel Association da mahak Treasurer oiduna dukan tara humdoigi tax pitok pisingi matangda charge puduna lakhi. Adubu chayetnaba asoiba sing khangjarakpadagi masana yana mahakna pairamba Treasurer Fam amadi Association adudagi handak tha asigi tang 18dagi tokle mahakna taukiba Aranb Singh yazare haiki. NRFM gi machin chatpa wangangloi amana hai haukiba chahi gi April gi tang kulhumdoi dasu IMC gi commissioner na fake order ama thoktuna dukan chama kunithoi rom safam laitaba mafam amada IMC na allotment piduna maduda famhanaba mi kayadagi paisa khomgatpa haure hairakpadagi party asina thigatuna lakhibani. Party asina Mioi Kharag kaukhatuna wahang pahang chathabada asigumlaba huralana gi Thwong asida Mioi kaya Chatharmle hairi. Mioi singadudi Wangkai Ningthem Pukri Mapaldagi Thinguzam Babudon gi machanupa Thinguzam Jiten Elangmam Laikai Thangzam Bolbir Singzamai Chinga Makhongdagi Thokchom Priyakumar Singh IMC gi caretaker mayor Oiba Singzamai Oinam Thingeldagi L Lokeswar amadi IMC gi hanagi commissioner Oiramba Joyce Kam Mioi Singh asini. Mioi Singh asi numit manganigi manungda party da changjarakadabani karigumba NRFM da changjaraktaba taragadi maduda thorakpa afafatagi daita pumba masa-masana pugadabani. Makatana IMC gi amotpa kaya asi semdoknaba party asina midyeng changba hauragani haiki. Ayakna makada pijariba statement sing asi asengba amadi achumba ngaktani amadi amasung shana yazare. Ayak Debakeswar Sharmana sahi kulongi mamangda temporary market seta famba yadaba amasung fambagi ayaba phangbiba dukan 4x4 gi area oiba dukan ama lupa la amaga lising kun da lei adubu matam adugi government na thingjinduna sop adu arimada taduna lei adubu matam khara lerga market set aduda ahangba leirabadi court ki order amana famba yani hai maram asina RTI da hangbada 13 shop vacant oi hai maram asina matam adugi mayor Lokeswar Singhagi Singodagi 13 shop phambagi ayaba phangnanaba ekhoi member tarahumdo amasung masigi representative member tarahumdo singna ayaba tali adubu 13 shop asigi amamangi lupa la amamam piduna ayaba piri matam aduda phambadi yadaba 13 shop aduga 101 shop demand leiba asigi TH Babudon Singha Secretary Babudon Singha Secretary Oiba Sasinaba Association Educated Unemployment Personnel Association gi makada matam khara ayakna 13 shop asigi treasurer oiduna ayakna 13 shop asigi tax pibagi charge pi adubo haujik gyan tarakpadagi ayak madugi association adudagi resign tawre amasung association adudagi tokle 13 shop se kaya Twba hangagadi
ahangba akoina dukan ahangba le ko na aina haibdo ko na vacant oiba dukan singda hadi temporary market seta vacant oiragadi dukan logba yani haiba masina maram oiduna 13 shop vacant oibrana RTI da hangba RTI na 13 shop vacant oi haiba adubu vacant oiragasu miona ayaba phangdragadi phamba yadeba ko aduna akoina akoi mi 300 dukan amamamda lupa lakh amamam an ai haibdu hana leramabane ba ko sasinaba hana le ai sahi nifugi aina kun haida huya sahi nifugi mamang de si maming je tholaga leiba moidigi dukan leibni ayakna dukan che asidagi leibni association asidagi leibni aduna amuk 13 chokki sidaita sigi matamadugi ko treasury matamadudi treasury leiteba haukiba sahigi April gi tang kulumdoi thamari 2024 khongjom degi suti numit asida Imphal Municipality Council IMC gi commissioner na fake order ama thoktuna dukan samaga kunithoi gi safam su leitaba mafam amada IMC na allotment piduna mi kaya dagi paisa khaiba gi thabak thauram ama tawre haina NRFM na thigatpa hobadagi mioi kaya bu kakhutuna wahang pahong satharakpada tatharaba matungda langla langjin adu puthokpa ngamle haire wafam sing asi adhikari mayum Devakeswar Sharmana aroiba oina wahang pahong ngaba matungda phongdorakpani maram aduna makhada piriba mioi sing asi ngasidagi tharaga numit manak mangani gi manungda NRFM na sangjarakadabani mioi sing adudi ahanbada Thingujam Babudon Wangkai Nikem Bukri Mapal anisubada Babudon gi masanupa Thingujam Jiten Wangkai Ningtem Bukri Mapal nisijo ahum subada Thangjam Bonbir Rangwam Laikai Marisubada Thoksom Priyo Kumar Singh Singjamai Singamakong Mangasubada IMC gi caretaker Mayur L Lokesor Singjamai Oinam Tingen Taruksubada IMC gi Hanagi Commissioner Oiramba Srimati Joysi Kem Asina maram oiraga NRFM na IMC gi amotpa mayam ama khangle IMC da ngasi dagi NRFM na miyeng sangba hawragane aroibada hariba mioi sing asi piriba numit asigi manungda nasana yana lupta sangjarak taba tarabadi lupna pirakpa phirepna aroyo phirep oigane